ꯊꯦꯡꯅꯕ ꯌꯥꯕ ꯊꯦꯡꯅꯔꯒꯦ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯌꯥꯏꯔꯤꯄꯣꯛꯇ ꯂꯩꯔꯤꯕ ꯀ꯭ꯂꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯅꯍꯥꯁꯤꯡꯁꯦ ꯑꯩꯈꯣꯏ ꯊꯣꯛꯆꯔꯛꯄꯅꯤ ꯇꯁꯦꯡꯅ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯁꯤꯕ ꯀꯤꯔꯛꯇ꯭ꯔꯦ ꯁꯨꯝ ꯀꯨꯀꯤꯅ ꯍꯥꯠꯄ ꯉꯥꯏꯒꯗꯕꯒꯤ ꯁꯔꯨꯛꯇꯤ ꯑꯩꯈꯣꯏ ꯊꯣꯛꯑꯒ ꯑꯉꯝꯕ ꯂꯥꯟꯊꯦꯡꯅꯕꯕꯨ ꯑꯣꯏꯔꯣ ꯒꯣꯔꯃꯦꯟꯕꯨ ꯊꯨꯒꯥꯏꯕꯕꯨ ꯑꯣꯏꯔꯣ ꯑꯩꯈꯣꯏꯅ ꯇꯧꯕ ꯌꯥꯕ ꯊꯕꯛꯇꯨ ꯇꯧꯔꯒꯦꯅ ꯊꯣꯛꯂꯛꯄꯅꯤ ꯑꯗꯨꯕꯨ ꯀꯥꯔꯐ꯭ꯌꯨ ꯂꯩꯕꯅ ꯄꯨꯂꯤꯁꯀꯤ ꯀꯩꯅꯣ ꯃꯌꯥꯝꯅ ꯍꯦꯟꯕꯗꯒꯤ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ ꯊꯕꯛ ꯊꯧꯔꯝꯗꯨꯗꯤ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯄ ꯉꯝꯖꯍꯧꯗ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯁꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯉꯁꯤꯁꯦ ꯅꯣꯡꯄꯣꯛ ꯁꯥꯌꯥꯡ ꯑꯄꯨꯟꯕ ꯂꯨꯞꯅ ꯁꯤꯜꯂꯒ ꯌꯥꯏꯔꯤꯄꯣꯛꯇ ꯂꯩꯔꯤꯕ ꯀ꯭ꯂꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯃꯗꯤ ꯌꯨꯠꯁꯤꯡꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯇꯁꯦꯡꯅ ꯑꯩꯈꯣꯏꯅ ꯁꯤꯟꯖꯕꯗꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯑꯣꯐꯤꯁꯇ ꯍꯥꯏꯒꯠꯂꯒ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃ ꯄꯤꯁꯜꯂꯒ ꯑꯩꯈꯣꯏ ꯍꯜꯂꯛꯀꯦꯅ ꯈꯟꯕꯅꯤ ꯑꯗꯨꯒ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯁꯨ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯑꯗꯨꯕꯨ ꯀꯥꯔꯐ꯭ꯌꯨ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯥꯏꯔꯤꯄꯣꯛ ꯑꯩꯈꯣꯏꯒꯤ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯦꯁꯄꯤꯅ ꯊꯤꯡꯉꯛꯄꯗꯒꯤ ꯑꯩꯈꯣꯏꯅ ꯌꯥꯏꯔꯤꯄꯣꯛꯀꯤ ꯊꯧꯕꯥꯜꯒꯤ ꯑꯦꯁꯄꯤꯁꯦ ꯌꯥꯏꯔꯤꯄꯣꯛꯇ ꯂꯥꯛꯄꯤꯔꯣꯅ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯔꯦꯂꯤ ꯃꯆꯥ ꯑꯃ ꯆꯠꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯃꯦꯃꯣꯔꯦꯟꯗꯝꯁꯦ ꯊꯧꯕꯥꯜꯒꯤ ꯑꯦꯁꯄꯤꯒꯤ ꯊ꯭ꯔꯨꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗ ꯌꯧꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯁꯤꯟꯅꯈ꯭ꯔꯦ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯉꯁꯤ ꯃꯦꯃꯣꯔꯦꯟꯗꯝꯒ ꯂꯣꯏꯅꯅ ꯔꯦꯂꯤ ꯁꯤꯜꯂꯤꯕꯁꯤ ꯃꯔꯨꯑꯣꯏꯅ ꯍꯟꯗꯛ ꯑꯉꯥꯡ ꯑꯅꯤ ꯇꯨꯝꯃꯤꯉꯩꯗ ꯀꯨꯀꯤꯒꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯅꯣꯡꯃꯩ ꯕꯣꯝ ꯀꯥꯞꯁꯜꯂꯛꯇꯨꯅ ꯁꯤꯈꯤꯕ ꯃꯃꯥꯕꯨ ꯁꯣꯛꯍꯜꯂꯛꯄ ꯑꯗꯨꯒꯤ ꯏꯍꯧꯗꯒꯤ ꯑꯩꯈꯣꯏꯒꯤ ꯌꯨꯠꯁꯤꯡꯅ ꯆꯪꯖꯜꯂꯨꯕꯗ CRPꯁꯤꯡꯅ ꯅꯣꯡꯃꯩ ꯀ꯭ꯂꯣꯖ ꯔꯦꯟꯖꯗ ꯅꯝꯃꯒ ꯀꯥꯞꯄꯒ ꯍꯥꯠꯈꯤꯕꯗ ꯃꯤ ꯑꯍꯨꯝꯃꯛ ꯁꯤꯈꯤꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯅ ꯁꯤꯟꯖꯕ ꯔꯦꯂꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯁꯟꯅꯕ ꯍꯣꯠꯅꯕꯅꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯅ ꯁꯤꯗ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯩꯈꯣꯏꯁꯦ ꯁꯨꯝ ꯁꯤꯕꯁꯦ ꯁꯨꯝ ꯉꯥꯏꯔꯗ꯭ꯔꯥ ꯁꯨꯝ ꯁꯤꯕ ꯈꯨꯗꯤꯡꯒꯤ ꯏꯔꯥꯡ ꯊꯣꯛꯄꯒꯤ ꯁꯨꯝ ꯍꯤसाꯕꯇ ꯂꯩꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯤꯕ ꯉꯥꯏꯕꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯁꯤ ꯍꯥꯠꯄꯤꯔꯣ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯀꯩꯒꯨꯝꯕ ꯍꯥꯠꯇꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯃꯐꯝ ꯑꯃꯗ ꯊꯥꯖꯟꯕꯤꯔꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯊꯦꯡꯅꯕ ꯌꯥꯕ ꯊꯦꯡꯅꯔꯒꯦ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯌꯥꯏꯔꯤꯄꯣꯛꯇ ꯂꯩꯔꯤꯕ ꯀ꯭ꯂꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯅꯍꯥꯁꯤꯡꯁꯦ ꯑꯩꯈꯣꯏ ꯊꯣꯛꯆꯔꯛꯄꯅꯤ ꯇꯁꯦꯡꯅ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯁꯤꯕ ꯀꯤꯔꯛꯇ꯭ꯔꯦ ꯁꯨꯝ ꯀꯨꯀꯤꯅ ꯍꯥꯠꯄ ꯉꯥꯏꯒꯗꯕꯒꯤ ꯁꯔꯨꯛꯇꯤ ꯑꯩꯈꯣꯏ ꯊꯣꯛꯑꯒ ꯑꯉꯝꯕ ꯂꯥꯟꯊꯦꯡꯅꯕꯕꯨ ꯑꯣꯏꯔో ꯒꯣꯔꯃꯦꯟꯕꯨ ꯊꯨꯒꯥꯏꯕꯕꯨ ꯑꯣꯏꯔꯣ ꯑꯩꯈꯣꯏꯅ ꯇꯧꯕ ꯌꯥꯕ ꯊꯕꯛꯇꯨ ꯇꯧꯔꯒꯦꯅ ꯊꯣꯛꯂꯛꯄꯅꯤ ꯑꯗꯨꯕꯨ ꯀꯥꯔꯐ꯭ꯌꯨ ꯂꯩꯕꯅ ꯄꯨꯂꯤꯁꯀꯤ ꯀꯩꯅꯣ ꯃꯌꯥꯝꯅ ꯍꯦꯟꯕꯗꯒꯤ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ ꯊꯕꯛ ꯊꯧꯔꯝꯗꯨꯗꯤ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯄ ꯉꯝꯖꯍꯧꯗ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯁꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡ ꯑꯩꯈꯣꯏ ꯊꯧꯅꯥ ꯍꯥꯜꯂꯣꯏꯁꯤ ꯑꯩꯈꯣꯏ ꯈꯣꯡꯖꯪꯁꯤ ꯃꯤꯍꯥꯠꯄꯁꯤꯡꯁꯦ ꯄꯨꯊꯣꯛꯇ꯭ꯔꯤ ꯐꯥꯎꯕ ꯑꯗꯨꯒ ꯒꯣꯚꯔꯟꯃꯦꯟꯠ ꯂꯣꯏꯅꯅ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯚꯔꯟꯃꯦꯟꯠꯅ ꯑꯊꯨꯕ ꯃꯇꯝꯗ ꯑꯦꯛꯁꯟ ꯂꯧꯕꯤꯔꯛꯇꯨꯅ ꯏꯔꯥꯡ ꯑꯁꯤ ꯐꯖꯅ ꯁꯣꯜꯕ ꯇꯧꯅꯕ ꯍꯣꯠꯅꯗ꯭ꯔꯕ ꯀꯨꯀꯤꯒꯤ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯁꯤ NRC ꯇꯧꯔꯒ ꯃꯄꯥꯟꯗ ꯇꯛꯊꯣꯛꯇ꯭ꯔꯤꯐꯥꯎꯗꯤ ꯑꯩꯈꯣꯏ ꯏꯔꯥꯡ ꯑꯁꯤ ꯍꯜꯂꯣꯏꯁꯤ ꯍꯥꯏꯕꯗꯨ ꯑꯩ ꯃꯤꯌꯥꯝ ꯃꯥꯡꯗ ꯊꯝꯖꯒꯦ ꯏꯃꯥꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯑꯩꯈꯣꯏꯒꯤ Honorable CM नौना होजिक CM ओइना खनबीरबा Honorable CM खेमसान मिंगोन हंगचरे मंगोंदा खोइना अप्रोच तौजनिंगिजे याम नौना अखोइ CM ओइना फम पाइबीरबनिना होजिक खुदक्ता याम अथुबा मतमदा रेंज याम नकना कापथरअगा मैतै मसाजिंग अखोइ प्रोटेस्टरजिंग हाटपीरिबा CRPF की पर्सनल CRPF की टीम अदुम खुदक्ता सस्पेंड तौबुदुना मणिपुरदगी चलहनबिगिबा अखोइ पामजैसे अनिसुबदा ममा मसा फमुंग तुमगा लैबदा सेफ ओइद्रबा इमा इसा पुन्ना हिमिन्नबदा अखोइगी मदुगी चप चाबा सिक्युरिटी दो फंगद्रबा अखोइ मैतै मसाजिंजे कैदौदना हुजिपोक लैबिरिगे मयाम लोइ थोकपिरो हुजिक मैतै मसा मसेन अखोइ मैतैना कन्दरा अतोप जातिना कनबंगा मोय मसिम अखोइ थमजनिंगी अखोइना सेफ ओइद्रिबजे अखोइ लैंगांगना सेफ ओइहनदबनी मनपुर की BJP लेंगांगना मनपुर की प्रजाजिंग सेफ ओइहनदबनी अदुना अखोइना ngasi अखोइना तुंगदु लैताना लैबा फंगद्रिबा इखेंग मथंग तारकलिबा इगी इरैचाजिंग मथंग मांगधरइबा सिधरइबा मयंग ताथरइबजे मनपुर की BJP सरकारना अमदि सेंटर की BJP सरकारना लेंगाक अनि सिना सरकार अनि सिना डबल इंजिन सरकार असिना अखोइबु मांगनबा सिल्ले हाइबसि प्रजा मयामदा अमदि मीडिया खुथांगदा थमजरी मसि खुदक्ता लेपियु नत्रगदि मनपुर की अरुइबा खोंफम अदो लागलगदि मखोइ कनामतना मनपुर की अरोइबा खोंफम लागदि मयाम मसि मतंग नोट तौबियु मनपुर की अरोइबा खोंफम अदो लागलगदि कनामतना अखोइबु थिंगबंगमोय मनपुर की इहौ अरोइबा इहौ लागत्रिङैदा मिहाटपसिंग पुथोकपियु अथुबा मतमदा दंडी पियु CRPF पर्सनल सिंग खुदक असि मक्तदा मखोइ सस्पेंड तौबिदुना मनपुर की लैमाइदा लहनबिरनु हाइबसे मीडिया खुथांगदा थमजरी नाकंद लेबिरिबो नहाजिंग अदुना मयाम जी थोबाल बुबुना खोंग जलपन मनी चला जारे गाड़ी मनी रंग मनिंग दे नबिरो अवा बजिंग आपकनबा अदुम त सिंदिरो मयामना आदि आद खोंदर फैगले हौदे सरो तपंगम दबजिंग दो गाड़ी द हापागा आदमी या मदु उन भी फैजना
That's fine, but we want to come to the wall and we will meet there. We'll go together, sir. We want to sit in your office, not in the road. Not on the road. Or If we have to meet public, we don't see any other place rather than sitting with the public. there is a huge difference between other North Indians and the South Indians. So I hope you will We consider are all our right approach. with us. We are all right with us. That's why we Let me talk to the guys regarding about going to the airport. Everybody wants to go to the airport.ไม่ถอนนะเต็มจังหวะ ꯑꯩꯈꯣꯏꯒꯤ ꯄꯔꯤꯡꯁꯤꯡꯁꯦ ꯑꯝꯇ ꯀꯥꯏꯕꯤꯔꯅꯨ ꯅꯥꯀꯟ ꯌꯦꯡꯉꯣꯟꯗ ꯂꯩꯔꯤꯁꯤꯡꯁꯦ ꯄꯨꯂꯞꯅ ꯃꯐꯝ ꯑꯩꯈꯣꯏꯒꯤ ꯆꯠꯂꯤꯕ ꯃꯃꯥꯡ ꯇꯥꯡꯅ ꯑꯗꯨꯝ ꯆꯠꯃꯤꯟꯅꯁꯤ ꯂꯥꯛꯑꯣ ꯂꯣꯏꯅꯃꯛ ꯂꯥꯛꯄꯤꯔꯣ ꯅꯥꯀꯟ That is the emotion we have. We all have to My feel son that. also. It's my son. It's my daughter. They have Every been now fighting. and then, if these things are happening, then we want to die in one go. That's what we actually. ꯌꯥꯝꯅ peaceful ꯑꯣꯏꯅ ꯌꯥꯝꯅ ꯃꯅꯤꯄꯨꯔꯒꯤ ꯇꯪꯗꯨ ꯂꯩꯇꯥꯅ ꯂꯩꯖꯔꯝꯕ ꯃꯅꯤꯄꯨꯔꯒꯤ ꯈꯣꯡꯆꯠ ꯑꯗꯨ ꯃꯌꯥꯝ ꯂꯩꯃꯤꯟꯅꯁꯤ ꯑꯍꯥꯟꯕꯗ ꯋꯥꯠꯄꯗꯤ ꯍꯥꯏꯔꯒ ꯃꯌꯥꯝꯅ ꯄꯤꯒꯗꯕꯅꯤ ꯍꯥꯏꯅ ꯂꯧꯕꯤꯌꯨ ꯑꯅꯤꯁꯨꯕꯗ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡ ꯃꯔꯤ ꯊꯝꯅ ꯍꯥꯏꯔꯀꯥꯟꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯁꯥꯟꯇꯤꯒꯤ ꯈꯣꯡꯆꯠ ꯑꯗꯨ ꯆꯠꯄ ꯑꯣꯏꯔꯒ ꯃꯌꯥꯝ ꯗꯨꯀꯥꯟ ꯃꯃꯥꯡꯗ ꯂꯩꯕꯤꯔꯤꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ